ꯑꯩꯈꯣꯏ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯃ ꯀꯩꯅꯣ ꯇꯧꯅꯔꯤꯁꯤꯅꯦ ꯐꯅꯕ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯁꯦ ꯊꯣꯛꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯆ ꯌꯥꯗ꯭ꯔꯦ ꯐꯅꯕ ꯀꯩꯅꯣ ꯇꯧꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯄꯨꯝꯌꯣꯝ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯤ ꯂꯅꯥꯏ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠ ꯇꯧꯕ ꯂꯩꯀꯣꯜꯁꯤꯡ ꯆꯥꯐꯝ ꯊꯛꯐꯝꯁꯤꯡ ꯅꯠꯇꯅ ꯃꯍꯧꯁꯥꯅ ꯂꯩꯖꯔꯛꯂꯕ ꯐꯖꯕ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯦꯝꯒꯠꯄꯤꯅꯕ ꯁꯥꯒꯠꯄꯤꯅꯕ ꯋꯥꯠꯂꯕꯁꯨ ꯃꯍꯧꯁꯥꯅ ꯐꯖꯗꯨꯅ ꯂꯩꯔꯝꯂꯕ ꯃꯐꯝ ꯀꯌꯥꯒꯤ ꯐꯖꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯗꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯐꯥꯎꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯂꯩꯃꯔꯥꯝꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯏꯆꯦꯜꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯑꯁꯨꯝꯅ ꯏꯝꯐꯥꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯝꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯤꯂꯣꯃꯤꯇꯔ 59 ꯈꯛꯇꯃꯛ ꯂꯥꯞꯅ ꯏꯪꯅ ꯆꯤꯛꯅ ꯃꯗꯣꯝ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯂꯦꯟ ꯄꯥꯠꯅꯤ 시제 시점에 여기서 이파 났다 봄렌탕 시는 내버튼 ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗ ꯈꯨꯠꯁꯦꯝꯒꯤ ꯃꯆꯨ ꯍꯥꯞꯆꯤꯟꯕꯗ ꯅꯤꯡꯊꯤꯖꯕ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯧꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯕ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯄꯣꯂꯣ ꯁ꯭ꯇꯦꯆꯨ ꯁꯉꯥꯏꯊꯦꯜꯒꯤ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯌꯟ ꯄꯥꯔꯛ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯄꯥꯔꯛꯅꯆꯤꯡꯕꯁꯨ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯃꯍꯧꯁꯥꯗꯒꯤ ꯅꯤꯡꯊꯤꯖꯗꯨꯅ ꯐꯖꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯁꯤꯡ ꯂꯦꯞꯇꯅ ꯐꯥꯎꯗꯣꯔꯛꯂꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯂꯥꯟꯖꯥꯏ ꯏꯁꯤꯡ ꯆꯥꯏꯕꯤ ꯆꯜꯋꯥ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯊꯥꯂꯣꯟ ꯏꯁꯤꯡ ꯆꯥꯏꯕꯤꯅꯆꯤꯡꯕꯁꯨ ꯁꯤꯡꯊꯥꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯇꯣꯛꯄꯆꯤꯡ ꯈꯨꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯐꯖꯕꯁꯨ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯗꯨꯅ ꯐꯖꯔꯕ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯥꯐꯣꯡꯂꯛꯂꯤ ꯇꯝꯖꯕ ꯎꯠꯆꯕꯅ ꯋꯥꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯝꯂꯦꯟ ꯄꯥꯠꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯦꯛ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯠꯅꯤ ꯍꯥꯏꯅ ꯁꯛꯈꯪꯈꯤꯕ ꯂꯩꯔꯤ ꯄꯥꯠ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯏꯃꯥꯟ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯎꯔꯨꯕ ꯊꯦꯡꯅꯔꯨꯕꯗꯗꯤ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯏꯁꯤꯡꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡꯗꯒꯤ ꯂꯨꯕ ꯍꯦꯜꯂꯤ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯏꯁꯤꯡ ꯂꯨꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯄꯨꯟꯅ ꯇꯥꯁꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯣꯡꯆꯠ ꯑꯃ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯊꯝꯂꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯝꯂꯦꯟ ꯄꯥꯠ ꯂꯩ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯑꯃꯗꯤ ꯄꯨꯝꯂꯦꯟ ꯄꯥꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯦꯟꯗꯨꯅ ꯈꯥꯏꯕꯣꯛ ꯈꯥꯏꯗꯣꯛꯏ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤ ꯃꯤꯇꯔ 767 ꯋꯥꯡꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯆꯥꯎꯔꯥꯛꯄ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 58.06 ꯅꯤ ꯍꯥꯏꯅ 2016ꯗ ꯌꯨꯅꯦꯁꯀꯣꯗ ꯂꯥꯟꯈꯠꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯜꯂꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯄꯥꯛ ꯆꯥꯎꯕꯅ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 287 ꯅꯤ ꯃꯁꯤꯃꯛꯅꯅꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯗ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯇꯣꯝꯊꯤꯟ ꯉꯥꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯊꯨꯝꯍꯤ ꯆꯦꯟꯗꯕ ꯄꯥꯠ ꯑꯣꯏꯔꯤꯕ ꯑꯁꯤꯃꯛ ꯑꯗꯨꯕꯨ ꯄꯨꯝꯂꯦꯟ ꯄꯥꯠꯁꯨ ꯂꯩꯔꯤꯅ ꯄꯨꯝꯂꯦꯟ ꯄꯥꯠꯁꯨ ꯃꯤꯌꯥꯝꯅ ꯆꯠꯅꯗ꯭ꯔꯤꯕ ꯐꯖꯕ ꯄꯥꯠꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯈꯨꯜ ꯇꯣꯛꯄꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝ ꯑꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯔꯤ ꯑꯁꯤꯗ ꯅꯠꯇꯅ ꯄꯨꯝꯂꯦꯟ ꯂꯦꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕꯁꯤꯡꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕꯗꯨ ꯑꯆꯠꯄꯁꯤꯡꯇꯅ ꯈꯪꯕꯤꯒꯅꯤ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯏꯪꯅ ꯂꯪꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯔꯪ ꯉꯥꯟꯕꯒꯨꯝ ꯉꯥꯜꯂꯤꯕ ꯄꯥꯠ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯗ ꯊꯣꯏꯗꯣꯛꯅ ꯅꯤꯡꯕ ꯀꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯝꯖꯔꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯅ ꯆꯠꯄꯗꯁꯨ ꯇꯣꯛꯄꯆꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯄꯨꯝꯂꯦꯟ ꯂꯦꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯐꯝ ꯄꯨꯔꯤꯕ ꯃꯔꯨꯞ ꯑꯣꯀꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯠ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯒꯤ ꯃꯃꯤꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯝꯕ ꯐꯨꯝꯗꯤꯁꯤꯡ ꯁꯦꯡꯗꯣꯛꯈꯤꯕꯅ ꯄꯥꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯇꯔꯪꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯄꯥꯠ ꯑꯁꯤꯃꯛ ꯁꯦꯝꯒꯠꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯈꯤꯕꯅꯤ ꯃꯗꯨꯃꯛꯅꯅꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯁꯨ ꯄꯥꯠ ꯑꯁꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯈꯤꯕꯅꯤ ꯋꯥꯈꯜꯅ ꯈꯜꯂꯨꯕꯗꯨꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯐꯖꯩ ꯃꯁꯤꯃꯛꯅ ꯆꯠꯂꯤꯕ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯐꯥꯎꯈꯤꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯃꯐꯝꯁꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯤ ꯁꯤ ꯍꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤ ꯉꯥꯛꯇꯔꯣ ꯂꯥꯛꯄꯗ ꯌꯥꯝ ꯍꯦꯗꯨꯗꯤꯀꯣ
चरू का था चरू था चरू था cái chua thầy bị lại ra này chua thầy bị đã là Pumlen party hujik nhiều đấy sinh dâu tận này được à xóm đó lấy nè chinh mây cả chinh cốc cả được chinh dâu chỉ mà cả khăn này party mà chinh dâu thấy lò là cái ê tôi khơi lu sinh pure lại ngã sai đấy ngày đi làm bị hút là bây giờ mặc ta 가슴 빠이라 봐. aduga sidam khun taram ji tok pachingi tok pachingi khulgi mi ngak tani ko adum phauju hulu ne ka sai tam hai do ga som da lambi ji lei ba ma le hore ada mutak tahu umrah haudra ini tera pembiayaan oh Pumlen haus dah hawa tera yang ini ni nanti kumpulan kumpulan ini ini sih ini orang yang macam hi kya rak tong na ngasi na hamba tong ira handak na hamba tu amana kai da tong karamana nungai be hele singin ni Kumangai da yum taram bai mafam yum bam ne ba te mi sing je Chingjau ka ba lore aduga chingmai ga chingkok ka amu chatna bai dong ta ready lai chingjau du ma ka khala ma tung da chingjau gi chingdu gi raw na ma rup lại kumpret ni oh mang da uriba singa sima Pumlen patki singjau haina khangnaba singa dumakni mafam asima matam khargi manungda handak sahi 2023 gi manungda yamna fajaba tourist spot ama oirani haibai thajaba thami oidramaksu mafam asima miyam pummana lakpiraga mafam asima yam fajaba mafam asigi fajabadu miyamna miting tabigani haibaduma thajaba thamjari aduga makatana mafam sida lairiba sing asi chingjau si chingjau laire aduga chingmai chingkokna somna kan laire chingmai chingkok chingchu hujik yokshannabagi damakta ekoi lakminariba sida parengna lairi mayam se mioi kunthra ga humdoi mung lakpasi mioi mari manga mung le hore tokpa chingi kulda aduga makatana hi pareng jida koi mayam punna hon minnaraga lakpagi mawong duni aduga tokpa chingi kulasigi laibiriba ahalaman chinau amadi Pumlen Development koi Pumlen ki samkat sagat pagi sumba maruina thau pubiriba chilnau singna yam phajana koibu taram opiba amadi mateng pangbibu de makta haningai laitana exploring Manipur gi mai kai dagi thamoi dagi amakpa amata yaudana achetpa thajajaba nolukpa amadi thagat phongdok chabag loinana ngasigi chingjau chatlorom matungda tholakpagi
mawong do ni